Dear Manipur YouTube channel swing bir bumem pum nang po mukha na taram nok seri han badam na maru iba pawam update tamjage SDPO anan hat ki bagi case ta senaba mapan fare Myanmar masa yoram badagi NIA da sinakre more da hana leramba sing khunda laita na bakan na honari Chief Minister Taragani Thoi Suba Manipuri Legislative Assembly Manga Suba Session gi Aroi Banumit ki Ayuki Mifam da MLA ke Megasandra move to calling attention to Moregi SDPO CH anan mihat ka mari lena na motion gi paukum da home gi thausu puri ba Chief Minister and Biren House da haikre mamang sahida masagi mathau tawringe da Moregi SDPO singtham anan bu sniper nongmai na kaptun hat ki basi yamna thamoi soki nuaite magat pada sena ba mioi mapan pha bada Myanmar masayirum badagi case asi NIA da sinakre motion asige makata rakpo paukum da CM na makata na haiki bada SDPO hat ki basi cold blood na minungsi yaw da basing na hat ki bani thawdu asige pau hek pangbaga Imphal dagi CDO gari tarak mapan lomore da sangsin ki CDO gi bulletproof gari mapan atheng ba hingde thauki khara hana sing thakta lumduna leiramba kuki militant sing ambush torok dagi more yobong namdana Imphal da yoraki thawdu asida police personnel khara soki basing adu AR gi case par gari na rescue chauki case asi January 19 ma thoi de NIA da register tawraga NIA na February mapan dagi thijin ba hoki Chief Minister na makata na haiki bida state CDO sing morin hantaba yade tata company dagi bulletproof gari tara order to bada mapan yorokle gari asi kun law na buhot na rimasin state asida sing naragli ba sing ting nagani ano ba kuchu kulai pire CDO amadi singkhong singya da mathau toriba personal sing da thagi lupa lising mga adu ba peri peri da mathau toriba sing dana lupa lising ahum pire more da hana leramba kangluk ki irang na leiba ngam khidaba sing lengang na muk hanna khunda leita na ba theng da su theng na thabuk pang to kani leikhidaba SDPO gi mung amadi mama yamna thongna leiba ukhi machanupa da pikhiba post adusu cabinet na khanaraga masagi mahiga thak englaga post ki reng honglaga yai haikibaga loina SDPO anan leikidaba numita more da henba force sajin na bataw da helicopter pirakhiba defense amadi home minister bu thagat pongdoki amarom da MLA asina pukhalak pawang gi pokhom da home gi thausu puriba Chief Minister and Biren na haikibada India amasung Myanmar laibak ani asida internet security da yenglaga home minister na external affairs ki pautak loraga FMR asima tana satna roi haiba leikre adubu leibak asina leibak ani asigi authority gi ayaba permission pairabadi sangthok sangjin tawbadi hali masi tha taruk taruk ki oiba review meeting su tawi state lengak su tha taruk taruk ki mifam pham duna center da report thai amasung permit lobagi wafam su khangali haina CM na phungdoki aduga mathangi update asina paunin khollegi lokhochage India ki Prime Minister Narendra Modi hatkani haidunu ki halakre leibak asigi Prime Minister Narendra Modi hatkani haidunu ki halakwa miyo amagi mathakte FIR launch tawkre miyo du thi bahumba ki thabuk akan mong da sathari hairi social media da paktak na sandor ki video amara Mohammad Rasul Kadre ko miyo amana karigumba Congress na power pair labadi Prime Minister Narendra Modi hatkani haini ki halaki bani video asina maram oiraga Mohammad Rasul Kadre gi mathakta Yagiri police station da FIR adu launch tawkibani Supur police na Rasul Kadre fagat na ba Hyderabad yaw na tongan mafam kaya thi humbagi thabuk akan bumong da sathari hairi aduga mathangi update asina kang leipak ki maira dagi lokhochage kang lupani gi lan asita miyoi humpu go humdoi mang ki badagi thiba khang ki Chief Minister mamang sei 2023 gi May hum dagi hawduna Manipur ra thokliba kang lupani gi sathirba lan manung da miyoi humpu go humdoi mang ki badagi thiba khang ki dre mang ki bemir sing adugi manung da miyoi kun gatar una sina fangki aduga mapan na hingna fangki hawzik miyoi kun gani pan mafam khang dana leidi makhoi thina na bahona bada manung hanjin ba mafam sing ayamba oibana security force ta su kudong sa taba kaya mayok nari haina home gi tabuk su puri ba Chief Minister and Biren haikre wafam masing asi Manipur Legislative Assembly mipam gi aroi banumit ki ayuki wahang pohong gi matam da Congress ki MLA o Suraj Kumar na hanglaki bo hang amagi pokom pira don CM na haiki bani Chief Minister na makata na house da thamki bada kanglup ani gi irang asida punna miyo lising amaga samnga ga yankai ga manga asok apan nangki madugi manungda misam lising amaga samri gi kunga mapanni Central Force kunipan aduga police personnel taraga nipan yauki miyoi sahung kuntraga marina nongmai maru amasung bong pokhai beda suki bani makhata na irang asida sukla basing leing bedalengak na kari karam bathorang paikatuna mating pangna bagi thausil leibage haina MLA Suraj Kumar na hanglaki ba supplementary question da Chief Minister Biren na hai ka hena sukla ba miyoi sing da ana leing na lengak na mating pangni CMST amasung PMGAY ki makhada mating piri lengak ki official list ta yaw da ba leramba sumiyam na sabsab i pau pibiru mating panggani hai